इरमदम ngaknaba hotnabada achauba thodang yakhiba athoba tarahumdoibu tamthina hatkiba ase leibak miyamna lumna lawi makatana lamdam ngaknaba lamdam asige miyamna hotnagani haina youth development club awang potsangbam khunauge advisor laishram teskumar na phongdokre ngarang numidang awang potsangbam khunauge youth development club mairapaibi amadi 15 board na sinduna awang potsangbam khunau community hall da leikhidraba singi maphamda ikai khumnaba utpagi thauram ama mari leinana amaga mari leinana wafam ase phongdokhibani laibak thiba thodok amada leikhidraba miyoi 16 gi thawaina ingna chikna leirunaba maira katuna ikai khumnaba utkhibaga loinana minute ani tumina leptuna awaba phongdokpagi thauram amasu pangthokhi thauram aduda YDC gi advisor Laishram Teskumar na hai manipur thugaina ba chinkuki narco terrorist singna hotnaduna lakli maran leizadraba miyoi kayagi mayom mai thadokpa hatpatupa chatharakpa leikhre maduda khangba ngamdraduna leiba ngaknaba thoklakpa miyoi 16 bu lautunaraba matung tamthina otlaga hatkibasi akan mamongda condemn tawi miyamna lamdam ase ngaknaba aikhoi punna lepminasi loinana leikhidraba singi imung manungi awabada saruk yabaga loinana leikhidraba singi thawaina ingna chikna leirunaba thauram adu pangthokpani haina so phongdokhi yamna nungsijaba ileicha tarawmdoibo Tengnopal district ki yamna manung hunjana leiba jaga amada kuki militant singna harga yamna tamchi mamongda otpi neibir matungda hatok pikiba yam laibak chiba haudo adu da leikidraba aikogi ileicha sing kogi naw sing isa sing aduna lairei bakta nakogi thawaina yamna ingna sikna santi oina leirunabagi damakta koi mayam punna awaba phongtokpagi hormasi pangthokchari loina lehoriba ileicha khudima puna makogi matung induna ima leibaki damakta makogi laman ingna singba habdo aikoi punna mutang honamina si makogi laman singchi habisima aikoi mayam punna phongfam amata da lepmin si loina na leikidraba ileicha sing adugi saina khangliba imung manung sing adugi awabadasu awang posumang kunau youth development club awang posumang kunau maira paibi amadi 15 board ki nasi punjariba mayam kulimanasu awabada saruk yazari